Tomba mafidu yomsima loiraba matung ai chatlukhige ningthina leiramuko Thambalna hoi phajana chatluko thabaka amata sugano nasado wahanba yadi aina dum sen watana batharakani wakhan nungaitabasu ka hena khanjingano nungaina leitho hoi nangbu halakpa ngai jairamge phare dudi ai chatlage Tombado amuktang magi nupida yenglamlaba matungda chakre Thambal sor sangna hontharaga wai sangi he kanade nahangi thenekhiba nupado amukta ngasisu lakpra ni yenglukhige Tombasu tayonana handakti madugi phajabido aiga luhongdaba yadre Thambana adum khunga ngasida lejarasana makoi nimak laudaba yadi Tombasu aduma wakhan nungaina chatlammi mahak lona nupi ama koijarabasu Thambangi wakhandi kawba leite adumak nungsijai Thambansu adumangai tayonaraba matai manau ani asi nungsinabade lepte haibabu adugi mati au bade pamdaba kalaktaba taunaramde Thambal mahak thalepse lakle khangna leisabegi phizonda setuna masa yamna nana thoraklami mahaki matau aduda laikai mising adudi yengma ngamna khidre amuksu mahak mirolabadina phurubasu phatre khalami adubu mapuroiba halakpa ngaiduna mafam asibu magi mafamda lithokpana phagane haina khalami kariguma makhoina phururaga sokiba thoklabadi maduda mahaki siba jangma daita pomba makhoina laugadra awafamda tagadra khanduna karimata tawge khaludre matam adudadi khulgi miyoi ama hek laikhidabaga chenariba miyoi khudingmaksu sibagi dandi loina pinabagi chatnabi se tawrami maram asina makhoi tumin leinarami Thambal nokli laina chomadu pairaduna napada chinsilaga adumak laklammi asum lakpana mahak tonjawa theinarami tonjaw su laptakna Thambana laklibadu yengjarambani asum naksilaklabada kayada ningthijakraba maithongno awatpa amate hek yaudana phajai nangse adubudi aise phajabada Thambal haina khangnaribanidana ado tombana aikoinigi marise khangkhrabadi kamdawni khangning khangsano aina ngasi oriba phibam ase mana uhenkhibani mana lona saharda nupi kaya koribani ainadi matabu nungsijakhibani magi phattaba thawngsing asina aisu ngasidi ipak asida tilhallare punsi haibase aina yamna luna khaluri adubu masimu nungaiba leitre chumi aigi thadoi leikhidre aisu magi mairinani oriba phibam ase ichamata phawasu pinaramdre khangdre Thambal kanade masigi nuaitaba wari sing ase sanaragumse nungaiba wari onya saseba hoi ado tomadubu karam kanda amuk halakani haige khangdeda magi wabu mas nupi aduga adum laikhisani aini khungang asida apang mini khanduna thamlibani mana halaktaba ai karisu mathau tade mana siraba phawbada aina hana yengloi madudi phate pharabasu phatrabasu nang mangonda luhonglabani khangdre tonja phare masigi wari se sanaragumse aise yam nungaina harauna yumdagi thoraklibani amuk nangna aigi haraubase kaihangadawre aisu ipuroibu nungshiba masak khangma nupini nangna amuk aibulana ukhigadawre Thambal nangna wakhaldo amaromda chakhidawre kanade law asai phaw koi thoklusi hoi ado yaragadi sen khar piramu aigi sel amta leitreba manasu amta piramdre madi nupi amadugi soidana khaklamgani tasengbadi tombanasu Thambalni saru thunglamlibani adubu Thambal selda laichuba ngaujaba nupi amakhak oirambana khadak tawrami tonjauna hoi pigi kaya piyu haribano ayawba khara dum piramu se ayawba se loila horo nasa soon biyade ko chang matam na chagadabani wakhan nungaiba khangadabani nongmata masigi wahi ase aigi puroibana aigi phamda amukta haikhidre adubu nanga theinarubadagi ai ngasidi wahi sing ase tapa phangjari yam kharunuse law chalase asomna makhoi anidu wari sana chatminnari laikai adugi mau ani khak makhoi anina chatminnabadu ubada mitse onthokna nakhridago tawrise
ꯃꯤꯃꯤꯅ ꯑꯋꯣꯏꯕ ꯃꯄꯥꯡꯒ ꯊꯣꯛꯄ ꯉꯝꯁꯤꯜꯂꯛꯀꯗꯧꯕ ꯃꯥꯟꯗ꯭ꯔꯤꯕꯣ? ꯃꯦꯃꯅ ꯈꯪꯗꯦ ꯀꯥꯟꯅꯗꯦ ꯆꯠꯂꯁꯤ ꯂꯥꯎ, ꯉꯥꯡꯅꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯊꯝꯕꯥꯜ ꯑꯃꯗꯤ ꯇꯣꯟꯖꯥꯎ ꯀꯔꯤꯁꯨ ꯊꯧꯁꯥꯗꯕꯤꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯇꯣꯝꯕꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨ ꯌꯧꯕꯒ ꯃꯍꯥꯛꯅ ꯂꯣꯟꯅ ꯂꯧꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯊꯣꯏꯕꯤ ꯇꯣꯝꯕꯕꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯈꯛꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅ ꯇꯣꯝꯕ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯇꯣꯝꯕ ꯐꯅ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯤ ꯁꯨꯝꯕ ꯍꯩꯕ ꯋꯥꯍꯩ ꯑꯗꯨꯗ ꯊꯣꯏꯕꯤꯒꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯈꯨꯗꯨꯝ ꯆꯟꯈꯤꯕꯅꯤ꯫ ꯑꯗꯨꯃꯉꯥꯏ ꯊꯝꯕꯥꯜꯁꯨ ꯂꯩꯁꯥꯔꯤꯉꯩ ꯇꯣꯝꯕꯅ ꯏꯆꯝ ꯆꯝꯖꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯅꯝꯗꯅ ꯃꯍꯥꯛꯀꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯊꯣꯏꯕꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯧꯔꯛꯑꯦꯗꯅ, ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯉꯥꯏꯕꯗ ꯁꯤꯒꯗꯧꯔꯦ꯫ ꯑꯩꯁꯨ ꯐꯅ ꯉꯟꯅꯗꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯂꯝꯕꯤ ꯁꯣꯔꯣꯛꯁꯤꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯌꯥꯗ꯭ꯔꯦ꯫ ꯑꯗꯣ ꯃꯊꯪ ꯊꯣꯛꯄꯗꯗꯤ ꯑꯩꯁꯨ ꯅꯪꯒꯤ ꯈꯨꯜ ꯑꯗꯨꯗ ꯄꯨꯕꯤꯌꯨꯀꯣ꯫ ꯇꯣꯝꯕ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯝꯕꯝ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛ ꯊꯣꯏꯕꯤꯒ ꯂꯣꯟꯅ ꯂꯨꯍꯣꯡꯂꯕꯁꯨ ꯊꯝꯕꯥꯜꯕꯨꯗꯤ ꯑꯗꯨꯃꯛ ꯃꯤꯔꯥꯏꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯇꯣꯝꯕ ꯊꯝꯕꯥꯜꯁꯨ ꯂꯣꯟꯅ ꯇꯣꯟꯖꯥꯎꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯂꯝꯗꯦ꯫ ꯌꯦꯡꯁꯤ ꯅꯠꯇꯦ, ꯄꯨꯕꯤꯗꯕ ꯌꯥꯔꯣꯏꯀꯣ? ꯑꯩ ꯌꯥꯝ ꯆꯠꯅꯤꯡꯉꯦꯕ꯫ ꯑꯩꯈꯣই ꯁ꯭ꯋꯥꯏꯒꯤ ꯑꯍꯜꯁꯤꯡꯅ ꯈꯨꯡꯒꯪꯃꯨꯛ ꯅꯤꯡꯊꯤꯕꯁꯦ ꯂꯩꯇꯦ ꯍꯥꯏꯅꯩ꯫ ꯃꯐꯝ ꯑꯁꯤꯗ ꯈꯨꯠꯁꯦꯝꯒꯤ ꯐꯖꯕ ꯀꯌꯥ ꯑꯃ ꯂꯩꯔꯕꯁꯨ ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯅꯤꯡꯊꯤꯕꯗꯨꯅ ꯍꯦꯟꯅ ꯍꯦꯟꯒꯅꯤ꯫ ꯑꯩꯕꯨ ꯄꯨꯕꯤꯌꯨꯀꯣ꯫ ꯇꯣꯝꯕ ꯈꯨꯝꯐꯝ ꯈꯪꯗ ꯑꯗꯨꯃꯛ ꯍꯣꯏ ꯆꯠꯁꯤ꯫ ꯑꯇꯩ ꯂꯥꯏꯔꯤ, ꯅꯪꯒꯤ ꯐꯤ ꯐꯖꯕ ꯑꯃꯒ ꯐꯅꯦꯛ ꯐꯖꯕ ꯑꯃꯒ ꯂꯩꯔꯛꯏ ꯑꯩꯈꯣꯏ ꯈꯨꯡꯒꯪꯗꯒꯤ꯫ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯏꯆꯦ ꯏꯆꯜꯁꯤꯡꯅ ꯁꯥꯕꯅꯤ꯫ ꯑꯩꯅ ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ, ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕ ꯈꯥꯎ ꯑꯗꯨꯗꯒꯤ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯑꯩꯃ, ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ, ꯑꯩꯅ ꯄꯥꯝꯖꯕ ꯃꯆꯨ ꯍꯥꯏꯕꯗꯨꯁꯨ ꯊꯣꯛꯂꯦ꯫ ꯇꯣꯝꯕ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯐꯤꯖꯣꯜꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯝꯕꯥꯜꯒꯤꯅꯤ꯫ ꯊꯝꯕꯥꯜꯅ ꯁꯨꯡꯁꯦꯠ ꯁꯦꯠꯅꯗꯅ ꯊꯝꯕꯅ ꯃꯍꯥꯛꯅ ꯊꯤꯔꯛꯂꯣꯏ ꯈꯪꯕꯗꯒꯤ ꯇꯣꯝꯕꯅ ꯂꯣꯟꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜꯅ ꯈꯪꯂꯛꯂꯕ ꯃꯇꯝꯗꯗꯤ ꯀꯔꯤ ꯑꯃꯨꯛ ꯈꯨꯝꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗꯤ ꯅꯨꯄꯤ ꯑꯅꯤ ꯑꯁꯤꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯃꯁꯨ ꯌꯥꯅꯕ ꯍꯔꯥꯎꯅꯕ ꯆꯠꯄ ꯍꯥꯏꯕꯁꯤꯅ ꯃꯍꯥꯛꯀꯤ ꯃꯊꯧꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯑꯣꯏꯒꯦ ꯈꯟꯈ꯭ꯔꯕꯅꯤ꯫ ꯅꯪꯅ ꯁꯦꯠꯄꯗꯁꯨ ꯌꯥꯝꯅ ꯄꯛꯆꯔꯅꯤ ꯃꯆꯨꯁꯦ꯫ ꯐꯔꯦ, ꯆꯪꯉꯁꯤ ꯂꯥꯎ, ꯑꯩ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯦ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ꯫ ꯍꯣꯏ, ꯑꯩ ꯆꯥꯒ ꯊꯤꯔꯛꯂꯒꯦ, ꯆꯪꯕꯤꯔꯛꯑꯣ꯫ ꯇꯣꯝꯕ ꯉꯛꯅ ꯅꯪꯕꯨ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ? ꯆꯥꯗ꯭ꯔꯤꯌꯦ, ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯇꯣꯝꯕꯗꯤ ꯉꯁꯥꯏꯅ ꯂꯥꯛꯂꯝꯗꯥꯏ ꯊꯝꯕꯥꯜꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯊꯣꯏꯕꯤꯅꯁꯨ ꯃꯍꯥꯛꯄꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯗꯤ ꯊꯝꯕꯥꯜꯅꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯝꯕꯅ ꯑꯅꯝꯕ ꯃꯇꯝꯗ ꯊꯝꯕꯥꯜꯕꯨ ꯅꯤꯡꯁꯤꯡꯂꯤꯕ꯫ ꯑꯩ ꯆꯥꯛꯄꯨꯗꯤ ꯆꯥꯔꯛꯇ꯭ꯔꯤ, ꯆꯥꯛꯀ ꯂꯥꯝꯕꯗ ꯂꯣꯏꯔꯦ꯫ ꯂꯥꯎ, ꯄꯨꯟꯅ ꯆꯥꯊꯣꯛꯃꯤꯟꯅꯔꯨꯔꯁꯤ꯫ ꯍꯣꯏ, ꯆꯪꯉꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯆꯥꯛ ꯑꯗꯨ ꯍꯔꯥꯎ ꯆꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯃꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯍꯌꯦꯡꯗꯤ ꯎꯅꯔꯒꯨꯝꯁꯦ, ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ꯫ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯏꯄꯥꯝꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯑꯩꯒꯤ ꯄꯥꯕꯨꯡꯗꯣ ꯃꯁꯥ ꯉꯝꯗꯦꯅ ꯄꯥꯎ ꯇꯥꯏ꯫ ꯈꯪꯗꯦ ꯀꯔꯝ ꯂꯦꯜꯂꯤꯕꯅꯣ, ꯑꯗꯨꯅ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯍꯜꯁꯨ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯆꯥꯁꯨ ꯏꯇꯣꯝꯇꯅꯤ ꯌꯥꯎꯔꯤꯕ꯫ ꯍꯣꯏ, ꯆꯠꯂꯨꯔꯣ, ꯐꯖꯅ ꯍꯜꯂꯛꯑꯣ꯫ ꯄꯥꯕꯨꯡꯅ ꯆꯥꯕ ꯌꯥꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔꯁꯨ ꯂꯩꯕꯤꯈꯣ꯫ ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯒꯦ, ꯅꯪꯁꯨ ꯆꯠꯂꯣ꯫ ꯇꯣꯟꯖꯥꯎꯁꯨ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯥꯜꯗ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯁꯨ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯑꯁ, ꯏꯟꯁꯥꯡꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯁꯨ ꯀꯔꯤꯃꯠꯇꯒ ꯌꯦꯡꯕꯤꯔꯝꯕ ꯅꯠꯇꯦꯕ꯫ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯀꯩꯊꯦꯜꯗ ꯊꯣꯛꯂꯨꯈꯤꯗ꯭ꯔꯣ? ꯋꯥꯔꯀꯥꯟꯁꯤꯗ꯫ ꯇꯥꯂꯛ ꯑꯗꯨꯗ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯒꯤ ꯊꯝꯕꯥꯜ ꯊꯣꯔꯛꯇꯨꯅ, ꯏꯅꯦ, ꯀꯩ ꯂꯩꯔꯒꯦ? ꯁꯦ, ꯏꯅꯦꯅꯅꯦ ꯏꯟꯁꯥꯡ ꯊꯤꯜꯂꯛꯄꯅꯤ꯫ ꯇꯣꯝꯕꯁꯨ ꯉꯁꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯆꯠꯈ꯭ꯔꯦ ꯏꯅꯦ꯫ ꯏꯃꯧꯁꯤꯗꯤ ꯀꯔꯤꯝꯇ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨ꯫ ꯁꯦ, ꯁꯔꯦꯡ ꯊꯣꯡꯕꯅꯤ, ꯏꯅꯦꯅ ꯄꯤꯖꯅꯤꯡꯗꯨꯅ ꯊꯤꯜꯂꯛꯂꯤꯕꯅꯤ, ꯆꯥꯁꯤꯜꯂꯨꯁꯦ꯫ ꯍꯣꯏ ꯏꯅꯦ꯫ ꯊꯝꯕꯥꯜ ꯏꯟꯁꯥꯡ ꯑꯗꯨ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯁꯥꯟꯇꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯐꯔꯦꯗ, ꯑꯩꯗꯤ ꯀꯩꯊꯦꯜꯗꯒ ꯆꯠꯄ ꯇꯟꯗꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯀꯥꯟꯅꯗꯦ, ꯏꯟꯁꯥꯡ ꯃꯅꯝꯁꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯆꯥꯛ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯨꯅ ꯊꯣꯡꯂꯨꯈꯤꯒꯦ꯫
Thambal ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ. ꯆꯥꯛ ꯑꯗꯨ ꯊꯨꯅ ꯊꯣꯡꯂꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯑꯗꯨ ꯆꯥꯈ꯭ꯔꯦ. ꯊꯝꯕꯥꯜ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯁꯦꯟꯁꯤꯡꯗ ꯌꯥꯝꯅ ꯃꯤꯇꯥꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯊꯝꯕꯥꯜ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨ ꯊꯣꯡꯂꯒ ꯆꯥꯔꯕ ꯃꯇꯨꯡ ꯗꯨꯀꯥꯟꯗꯒꯤ ꯃꯄꯥꯕꯨꯡꯅ ꯆꯥꯕ ꯌꯥꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ. ꯃꯥꯒꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯝꯖꯕ ꯐꯅꯦꯛ ꯑꯃꯗꯤ ꯐꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ. ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯎꯄꯨ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯟꯅ ꯊꯤꯔꯝꯃꯤ. ꯍꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ "ꯏꯁ, ꯀꯗꯥꯏꯗꯕꯨ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦꯕ. ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅꯒ ꯑꯩ ꯈꯪꯍꯟꯗꯅ ꯄꯨꯈ꯭ꯔꯕ ꯖꯥꯠꯂꯥ? ꯑꯩꯅ ꯅꯣꯡꯃ ꯆꯥꯛ ꯆꯥꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯑꯩꯒꯤ ꯎꯄꯨꯁꯦ ꯃꯥꯅ ꯍꯥꯏꯐꯦꯠꯇꯤ ꯂꯣꯏꯁꯤꯜꯂꯝꯃꯅꯤ. ꯑꯁ, ꯑꯩꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯛꯀꯗꯧꯔꯤꯗ. ꯏꯃꯥ ꯄꯥꯕꯨꯡꯅ ꯂꯨꯍꯣꯡꯕꯗ ꯍꯥꯄꯛꯄ ꯌꯥꯝꯅ ꯇꯥꯡꯕ ꯐꯤꯖꯣꯜꯅꯦꯕ. ꯑꯩꯅ ꯐꯥꯎꯕ ꯅꯣꯡꯃꯇ ꯄꯥꯝꯃꯨꯗꯅ ꯁꯦꯠꯇꯣꯛꯅꯗꯦ. ꯑꯗꯨꯒ ꯃꯥꯅ ꯄꯨꯈ꯭ꯔꯦꯕ. ꯃꯗꯨꯒꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤꯕ. ꯅꯨꯄꯤ ꯂꯩꯔꯦ ꯈꯪꯅ ꯈꯪꯅ ꯃꯤꯒꯤ ꯅꯨꯄꯥ ꯑꯁꯤꯗ ꯂꯨꯍꯣꯡꯂꯒ ꯑꯩꯒꯤ ꯃꯥꯟꯆꯥꯡ ꯄꯨꯝꯕ ꯂꯧꯒꯦꯀꯁꯨ ꯈꯜꯂꯤ ꯃꯥꯜꯂꯤ. ꯈꯪꯅꯤ, ꯌꯨꯝ ꯑꯁꯤꯗ ꯄꯨꯗ ꯄꯨꯔꯛꯁꯅꯨꯕ. ꯃꯁꯝꯗꯣ ꯐꯣꯏꯗꯠꯀꯦ. ꯊꯕꯛ ꯆꯠꯀꯦ ꯇꯧꯔꯤꯉꯩꯁꯤꯗ ꯈꯣꯏꯗꯧꯁꯦ ꯍꯦꯛꯇ ꯁꯥꯎꯒꯠꯄ." ꯊꯝꯕꯥꯜ ꯃꯥꯒꯤ ꯐꯤꯖꯣꯜ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯁꯦꯠꯅꯕ ꯌꯦꯡꯉꯤ. ꯑꯁꯨꯝꯅ ꯈꯔ ꯐꯖꯕ ꯑꯃ ꯈꯜꯂꯒ ꯁꯦꯠꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯆꯠꯈ꯭ꯔꯦ. ꯃꯄꯥꯝꯗ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯄꯨꯝꯕꯗꯨ ꯃꯄꯥꯕꯨꯡꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯂꯣꯏꯅ ꯐꯈ꯭ꯔꯦ. "ꯄꯥꯕꯨꯡ, ꯑꯩ ꯂꯥꯛꯏꯌꯦ." ꯕꯤꯔꯥ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯍꯤꯞꯂꯝꯕꯗꯨ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄꯗꯨꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ. "ꯍꯩꯃꯥ, ꯏꯆꯥ ꯂꯥꯛꯏꯗꯅ. ꯆꯪꯉꯧ." ꯄꯥꯕꯨꯡ ꯉꯥꯏꯍꯥꯛ ꯍꯤꯞꯄꯝꯕꯅꯤ. "ꯏꯃꯥꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯒꯦ ꯄꯥꯕꯨꯡ? ꯄꯥꯕꯨꯡ ꯏꯇꯣꯝꯇ ꯎꯏꯅ." "ꯃꯤ ꯑꯃ ꯎꯅꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ. ꯏꯆꯥꯕꯨ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ? ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ?" "ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯉꯁꯤꯗꯤ ꯍꯦꯛꯇ ꯆꯠꯂꯨꯔꯒꯦꯅ ꯂꯥꯛꯏꯕꯅꯤ. ꯃꯥꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ." "ꯏꯄꯥꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ. ꯏꯆꯥꯅ ꯊꯥ ꯂꯦꯞꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯤꯕꯁꯦ. ꯅꯨꯄꯤ ꯃꯇꯣꯝꯇ ꯌꯨꯝꯖꯥꯎ ꯑꯃꯗ ꯊꯝꯂꯝꯕ ꯍꯥꯏꯕꯁꯦ ꯏꯄꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦ. ꯅꯠꯇ꯭ꯔꯒꯅ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯗꯤ ꯀꯩꯗꯧꯕ? ꯃꯗꯨꯁꯨ ꯃꯥꯅ ꯊꯕꯛ ꯃꯐꯝꯗ ꯐꯔꯛ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯥꯗꯦ. ꯈꯪꯗꯦꯗ ꯕꯥꯕꯨ, ꯅꯌꯥ ꯅꯨꯄꯥꯁꯦ. ꯑꯍꯜ ꯃꯥꯅ ꯏꯆꯥꯕꯨ ꯊꯦꯝꯅꯧꯗꯨꯅ ꯂꯧꯈꯤꯕ, ꯑꯗꯨꯒ ꯃꯥꯅ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯅꯦ? ꯕꯥꯕꯨ, ꯐꯔꯦꯁꯦ. ꯃꯥꯁꯨ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤꯌꯦ. ꯍꯤꯡꯕꯗ ꯁꯦꯜ ꯆꯪꯕꯅꯤꯅ ꯃꯥꯁꯨ ꯇꯨꯡꯒꯤ ꯈꯜꯂꯒ ꯇꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯅꯃꯥꯅꯁꯨ ꯅꯪꯕꯨ ꯎꯅꯤꯡꯉꯦ ꯍꯥꯏꯕ ꯀꯨꯏꯔꯕꯅꯤ. ꯑꯗꯨꯗ ꯏꯄꯥꯁꯨ ꯏꯁꯥ ꯉꯝꯗꯕꯁꯤꯗ ꯏꯄꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯗꯦ ꯍꯥꯏꯕꯗꯒꯤ ꯆꯠꯇꯕꯅꯤ." ꯊꯝꯕꯥꯜ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯇꯣꯟꯖꯥꯎꯒ ꯀꯔꯤ ꯑꯃꯠꯇ ꯄꯥꯎ ꯐꯥꯎꯅꯔꯔꯣꯏ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯇꯣꯟꯖꯥꯎꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯊꯤꯕ ꯂꯥꯛꯂꯕꯗꯤ ꯃꯄꯥꯕꯨꯡꯅ ꯃꯥꯒꯤ ꯐꯠꯇꯕ ꯂꯤꯆꯠ ꯑꯁꯤꯕꯨ ꯈꯪꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯗꯨꯅ, "ꯄꯥꯕꯨꯡ, ꯑꯩ ꯃꯥꯒꯤ ꯁꯪꯒꯥꯏ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯖꯔꯨꯒꯦ. ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯃꯤ ꯌꯥꯝ ꯂꯩ. ꯌꯨꯝꯂꯣꯟꯅꯕ ꯏꯅꯦ ꯁꯥꯟꯇꯤꯅꯁꯨ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕꯤꯌꯦ. ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯅ ꯍꯦꯟꯅ ꯐꯒꯗꯧꯔꯤꯕꯅꯤꯅꯦ. ꯑꯗꯨꯕꯨ ꯏꯆꯥꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯈꯪꯗ꯭ꯔꯦ. ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯃꯗꯨ ꯇꯧꯔꯁꯤ." "ꯑꯗꯣ ꯄꯥꯕꯨꯡꯕꯨ ꯆꯥꯛ ꯆꯥꯔꯕꯣ?" "ꯆꯥꯗ꯭ꯔꯤ. ꯅꯃꯥ ꯂꯥꯛꯂꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤꯔꯅ ꯉꯥꯏꯔꯝꯂꯤꯕꯅꯤ. ꯑꯩꯒꯤ ꯆꯥꯂꯨꯛꯄꯨꯗꯤ ꯁꯦꯝꯂꯒ ꯊꯝꯂꯝꯂꯕꯅꯤ. ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤꯔꯅ ꯉꯥꯏꯔꯝꯂꯤꯕꯅꯤ. ꯄꯥꯕꯨꯡꯒ ꯏꯃꯥꯒꯁꯦ ꯑꯍꯜ ꯑꯣꯏꯔꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤꯅꯕ ꯂꯦꯞꯇ꯭ꯔꯤ. ꯑꯗꯨꯕꯨꯗꯤ ꯅꯃꯥꯁꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯅꯨꯡꯁꯤꯅ ꯂꯧꯈꯤꯕ ꯅꯨꯄꯤꯅꯤ. ꯃꯗꯨꯅꯅꯤ." ꯇꯥꯂꯛ ꯑꯗꯨꯗ ꯁꯤꯂꯥ ꯆꯪꯂꯛꯂꯝꯃꯤ. "ꯍꯩꯃꯥ, ꯏꯕꯦꯝꯃ, ꯅꯪꯁꯨ ꯂꯥꯛꯑꯝꯃꯤꯕ꯭ꯔꯥ? ꯏꯃꯥ, ꯀꯔꯥꯏ ꯆꯠꯂꯨꯏꯅꯣ?" "ꯍꯣꯅꯦ, ꯅꯅꯦ ꯁꯅꯥꯍꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯆꯦꯜꯂꯦꯌꯦ, ꯑꯗꯨꯒꯤ ꯆꯠꯂꯨꯕꯅꯤ." "ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯌꯥꯝ ꯊꯥꯖꯗꯤꯌꯦ. ꯑꯉꯥꯡꯁꯨ ꯌꯥꯝꯅ ꯑꯣꯏꯔꯤꯕꯗꯥꯏꯅꯦ." ꯈꯪꯗꯦ. ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ. ꯏꯆꯥꯕꯨ ꯆꯥꯛꯀ ꯆꯥꯔꯛꯂꯕ꯭ꯔꯣ?" "ꯍꯣꯏ ꯏꯃꯥ, ꯑꯩꯕꯨꯗꯤ ꯆꯥꯔꯛꯏ." "ꯏꯃꯥꯒ ꯄꯨꯟꯅ ꯑꯃꯨꯛ ꯆꯥꯃꯤꯟꯅꯁꯤ. ꯏꯃꯥ ꯏꯆꯥ ꯀꯨꯏꯔꯦ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤꯗꯕ. ꯂꯥꯛꯑꯣ ꯆꯪꯉꯁꯤ." "ꯍꯣꯏ ꯏꯃꯥ." ꯑꯁꯨꯝꯅ ꯆꯥꯛꯇꯨ ꯃꯈꯣꯏ ꯑꯍꯨꯝ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯤ. ꯁꯣꯝꯗꯁꯨ ꯇꯣꯝꯕ ꯑꯃꯗꯤ ꯊꯣꯏꯕꯤꯁꯨ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯤ. "ꯀꯔꯤ ꯍꯥꯞꯄꯛꯈꯣꯒꯦ?" "ꯌꯥꯔꯦꯗ ꯑꯩꯒꯤꯗꯤ." ꯇꯣꯝꯕ ꯑꯃꯨꯛꯁꯨ ꯊꯝꯕꯥꯜꯅ ꯃꯈꯣꯏꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯈꯨꯗꯤꯡꯒꯤ ꯋꯥꯍꯪ ꯑꯁꯤꯕꯨ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ. ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯈꯜꯂꯝꯃꯤ. "ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯌꯥꯝ ꯂꯥꯜꯂꯗ꯭ꯔꯅꯦ?
ꯊꯝꯕꯥꯜꯅ ꯀꯔꯝꯅ ꯂꯦꯜꯂꯝꯒꯅꯤ? ꯃꯥꯕꯨ ꯆꯥꯛ ꯆꯥꯔꯕ ꯖꯥꯠꯂꯥ? ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯁꯥꯒꯤ ꯅꯨꯄꯤ ꯂꯩꯅ ꯂꯩꯅ ꯑꯇꯣꯞꯄ ꯑꯃꯒ ꯂꯨꯍꯣꯡꯂꯤꯕꯁꯤꯕꯨ ꯍꯌꯦꯡꯋꯥꯏ ꯋꯥꯐꯝ ꯑꯁꯤꯕꯨ ꯃꯥꯅ ꯈꯪꯂꯛꯄ ꯇꯥꯔꯕꯗꯤ ꯀꯝꯗꯧꯕ? ꯃꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ? ꯑꯩꯅ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯁꯦ ꯊꯣꯏꯕꯤꯗ ꯂꯤꯊꯣꯛꯂꯨꯕ ꯃꯇꯝꯗꯅ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ? ꯊꯣꯏꯕꯤꯅꯁꯨ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯤ꯫ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯦꯗ꯫ ꯃꯈꯣꯏ ꯑꯅꯤꯃꯛꯁꯦ ꯌꯥꯅꯍꯟꯅꯕ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯊꯣꯏꯕꯤꯁꯨ ꯆꯥꯛꯇꯨꯗꯃꯛ ꯆꯥꯔꯤ꯫ ꯇꯣꯝꯕ ꯑꯃꯨꯛꯁꯨ ꯊꯣꯏꯕꯤꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯀꯦꯖ ꯃꯧꯖꯕ ꯍꯩꯇꯕ ꯑꯃꯗꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ ꯑꯗꯨꯗ ꯃꯤꯔꯥꯏꯔꯨꯕꯁꯨ ꯉꯝꯗꯦ ꯑꯃꯗꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯣꯛꯂꯕꯗꯤ ꯃꯍꯥꯛ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯊꯝꯕꯥꯜ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯕ ꯁꯤꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯁꯣꯝꯗ ꯒꯥꯏꯇ꯭ꯔꯤ ꯊꯧꯔꯥꯅꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯒꯥꯏꯇ꯭ꯔꯤ, ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ꯫ ꯊꯧꯔꯥꯅꯤ, ꯅꯪꯕꯨ ꯄꯥꯎ ꯀꯔꯤꯃꯇ ꯇꯥꯗꯕ꯭ꯔꯣ ꯊꯝꯕꯥꯜꯒꯤ? ꯀꯨꯏꯔꯦꯗ ꯇꯥꯗꯕ꯫ ꯑꯩꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯀꯌꯥ ꯍꯩꯅꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯥ ꯂꯩꯔꯕꯤ ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯅꯣꯕ? ꯊꯧꯔꯥꯅꯤꯅ ꯃꯗꯨꯇꯁꯨ ꯅꯠꯇꯦ, ꯇꯣꯟꯖꯥꯎꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯤꯈ꯭ꯔꯒ ꯃꯤꯒꯤ ꯅꯨꯄꯥ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅꯔꯤꯕꯗꯨꯅ ꯀꯔꯤ ꯋꯥꯈꯜꯅꯣ? ꯈꯪꯗ꯭ꯔꯦ, ꯂꯩꯀꯥꯏ ꯑꯁꯦ ꯌꯥꯔꯔꯣꯏ꯫ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯒ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯂꯤꯕ ꯅꯤꯌꯝꯁꯤꯡ ꯑꯁꯦ ꯈꯔ ꯁꯦꯝꯗꯣꯛꯁꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯁꯨ ꯇꯨꯡꯗ ꯂꯣꯏꯅ ꯈꯨꯜ ꯑꯁꯦ ꯃꯥꯡꯈꯤꯕ ꯇꯥꯔꯦ꯫ ꯃꯗꯨꯅ ꯐꯔꯅꯤ꯫ ꯈꯨꯟ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃ ꯍꯦꯛ ꯁꯤꯕꯒ ꯆꯦꯟꯅꯔꯤꯕ ꯄꯨꯝꯅꯃꯛ ꯍꯥꯠꯄꯁꯨ ꯂꯦꯞꯍꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯅ ꯃꯈꯣꯏꯅ ꯅꯠꯇꯕ ꯑꯣꯛꯇꯕ ꯂꯤꯆꯠꯁꯤꯡ ꯑꯁꯦ ꯊꯥꯗꯣꯛꯍꯟꯅꯕ ꯑꯩꯈꯣꯏ ꯆꯠꯅꯕꯤ ꯑꯃ ꯊꯝꯗꯕ ꯌꯥꯗ꯭ꯔꯦ꯫ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯃꯨꯛꯇ ꯄꯨꯟꯅ ꯎꯅꯔꯒ ꯈꯟꯅꯅꯕ ꯇꯧꯁꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯊꯝꯕꯥꯜꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯍꯥꯛ ꯑꯁꯨꯝ ꯇꯧꯔꯝꯕꯗꯤ ꯅꯠꯇꯦ꯫ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯈꯪꯗꯦꯗꯣ꯫ ꯃꯥꯃꯨꯛ ꯐꯕ ꯅꯨꯄꯤ ꯂꯩꯇꯦ ꯍꯥꯏꯅꯔꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯀꯔꯝꯅ ꯃꯍꯥꯛꯀꯤ ꯂꯤꯆꯠ ꯁꯥꯖꯠꯁꯤꯡ ꯑꯁꯦ ꯍꯣꯡꯂꯛꯈꯤꯕꯅꯣ ꯍꯥꯏꯕ꯫ ꯆꯨꯝꯃꯤ, ꯀꯥꯟꯅꯗꯦ꯫ ꯍꯣꯔꯦꯟ ꯍꯦꯛꯇ ꯑꯩꯈꯣই ꯃꯌꯥꯝ ꯄꯨꯜꯂꯒ ꯋꯥꯐꯝ ꯑꯁꯦ ꯈꯟꯅꯕꯅ ꯆꯨꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯧꯈꯠꯇꯨꯅ ꯃꯈꯣꯏ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯑꯃꯗꯤ ꯈꯨꯜ ꯑꯁꯤꯗ ꯑꯐꯕ ꯅꯤꯇꯤ ꯅꯤꯌꯝ ꯀꯌꯥ ꯂꯩꯍꯟꯅꯕ ꯑꯃꯗꯤ ꯅꯨꯄꯥꯁꯤꯡ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯑꯐꯕ ꯂꯤꯆꯠ ꯆꯠꯅꯕ ꯀꯌꯥꯁꯨ ꯈꯟꯅꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯃꯈꯣꯏ ꯋꯥꯔꯦꯞ ꯑꯗꯨ ꯂꯧꯅꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯌꯥꯅꯔꯕꯅꯤꯅ ꯍꯌꯦꯡꯃꯛ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯈꯨꯜ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯐꯥꯎꯕ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯁꯟꯗꯣꯛꯂꯨꯔꯁꯤ꯫ ꯊꯧꯔꯥꯅꯤꯅ ꯃꯌꯥꯝ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯄꯤꯌꯨ꯫ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯒꯤ ꯁꯦꯝꯗꯣꯛꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯏꯆꯥ ꯏꯁꯨꯁꯤꯡꯁꯨ ꯁꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯊꯧꯔꯝ ꯑꯁꯤꯗ ꯌꯥꯎꯕꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯀꯥꯏꯅꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯁꯨ ꯃꯌꯨꯝꯗ ꯍꯟꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯗꯒꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯑꯗꯨ ꯄꯤꯔꯝꯂꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯈꯪꯍꯧꯗꯅ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯀꯣꯌꯦꯡ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯌꯦꯠꯂꯣꯝ ꯊꯪꯕꯗ ꯅꯨꯄꯤ ꯑꯃꯈꯛ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯃꯈꯣꯡ ꯑꯗꯨ ꯄꯨꯠꯊꯗꯨꯅ ꯇꯥꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯌꯨ ꯍꯥꯏꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯦꯟꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯁꯦꯜꯁꯨ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯃꯤꯠ ꯑꯗꯨ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯝꯃꯤ꯫ ꯁꯦꯜ, ꯁꯅꯥ ꯂꯨꯄꯥꯗ ꯀꯂꯛꯆꯕꯤ ꯊꯝꯕꯥꯜ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯃꯤꯠ ꯑꯗꯨ ꯊꯛꯀꯠꯈ꯭ꯔꯦ꯫ ꯅꯣꯡꯃꯇ ꯃꯄꯨꯔꯣꯏꯕꯅ ꯐꯥꯎꯕ ꯑꯁꯤꯒꯨꯝꯕ ꯅꯤꯡꯊꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇ ꯃꯥꯒꯤꯗꯃꯛꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯃꯊꯟꯇ ꯈꯜꯂꯝꯃꯤ, ꯑꯩꯕꯨ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯟꯈꯤꯁꯤꯔꯥ? ꯃꯥꯕꯨ ꯀꯜꯂꯕꯗꯤ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯦ ꯃꯥꯅ ꯄꯨꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯅ ꯑꯩ ꯃꯥꯕꯨ ꯀꯟꯗ꯭ꯔꯤꯉꯩ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯦ ꯍꯥꯟꯅ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ꯫ ꯑꯍꯜꯁꯨ ꯈꯔꯗꯤ ꯑꯣꯏꯔꯦ꯫ ꯃꯥꯕꯨ ꯀꯔꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤꯕꯨ ꯂꯧꯔꯛꯂꯤꯕꯖꯥꯠꯅꯣ? ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤꯁꯤꯕꯨ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯛꯂꯤꯕ ꯖꯥꯠꯂꯥ? ꯑꯗꯨꯗ ꯈꯪꯗꯦ꯫ ꯃꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗ꯭ꯔꯦ꯫ ꯀꯥꯟꯅꯗꯦ꯫ ꯑꯩ ꯍꯦꯛꯇ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯇꯨꯔꯦꯜ ꯑꯁꯤꯗ ꯏꯟꯊꯔꯝꯂꯒꯦ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯊꯝꯕꯥꯜ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯏꯟꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤ ꯀꯅꯥꯁꯨ ꯎꯗ꯭ꯔꯤꯉꯩ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯁꯦꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯅ
ꯍꯦ ꯅꯨꯄꯤ, ꯑꯩꯅ ꯅꯪꯒꯤ ꯊꯃꯣꯏ ꯆꯌꯦꯡ ꯇꯧꯕꯅꯤ. ꯅꯪꯅ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯍꯥꯠꯄ. ꯑꯩꯁꯦ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯔꯕꯤ ꯑꯃꯥꯏꯕꯤ ꯑꯃꯅꯤ. ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯅꯪꯕꯨꯗꯤ ꯑꯩꯅ ꯁꯥꯞ ꯑꯃꯗꯤ ꯇꯧꯔꯝꯂꯒꯦ. ꯅꯪꯅ ꯄꯣꯛꯂꯛꯀꯗꯕ ꯅꯆꯥꯗꯨꯅ ꯆꯍꯤ 7 ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯑꯃ ꯁꯤꯜꯂꯛꯀꯅꯤ. ꯉꯧꯔꯝꯕ ꯂꯩꯆꯤꯟꯁꯨ ꯃꯝꯁꯤꯜꯂꯛꯀꯅꯤ. ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯕꯅꯤ ꯈꯪꯉꯨ. ꯊꯝꯕꯥꯜ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ. ꯃꯍꯥꯛꯀꯤ ꯈꯥꯎꯗ ꯍꯥꯞꯈꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ. ꯃꯍꯥꯛ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯁꯥꯞ ꯑꯗꯨ ꯇꯥꯕꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯐꯔꯦ, ꯏꯆꯥꯁꯦ ꯃꯥꯡꯖꯈ꯭ꯔꯁꯅꯨ. ꯃꯥꯅ ꯍꯦꯛ ꯇꯥꯏꯕꯪ ꯃꯤꯔꯣꯟ ꯇꯥꯔꯛꯄꯒ ꯀꯅꯥꯁꯨ ꯈꯪꯗ꯭ꯔꯤꯉꯩ ꯍꯥꯠꯇꯣꯛꯈ꯭ꯔꯒꯦ. ꯑꯗꯨꯒ ꯑꯩꯅ ꯃꯍꯧꯁꯥꯒꯨꯝ ꯂꯩꯁꯥꯕꯤ ꯑꯃꯒꯨꯝ ꯍꯤꯡꯍꯧꯔꯒꯦ. ꯐꯠꯇ꯭ꯔꯕ ꯏꯄꯨꯔꯣꯏꯕ ꯃꯍꯥꯛꯁꯨ ꯅꯨꯄꯤꯗꯨꯒ ꯑꯥꯗ ꯂꯩꯖꯔꯁꯅꯨ. ꯑꯗꯨꯒ ꯑꯩꯅ ꯇꯣꯟꯖꯥꯎꯒ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯈ꯭ꯔꯒꯦ. ꯃꯁꯤꯅ ꯐꯔꯦ. ꯑꯩ ꯃꯥꯒꯤ ꯃꯆꯥꯒ ꯑꯝꯇ ꯅꯨꯡꯁꯤꯗꯦ. ꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯇꯧꯈꯤꯕ ꯅꯝꯊꯥꯛ ꯃꯌꯥꯝ ꯑꯗꯣ, ꯃꯗꯨꯅ ꯃꯥꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯦ. ꯊꯝꯕꯥꯜ ꯀꯔꯤ ꯑꯃꯠꯇ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯅ ꯍꯜꯂꯛꯂꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯍꯥꯛ ꯇꯣꯟꯖꯥꯎꯒ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯊꯣꯔꯛꯀꯦ ꯇꯧꯔꯤꯉꯩ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯑꯃ ꯂꯝꯕꯤꯗ ꯂꯥꯎ ꯂꯥꯎꯔꯒ ꯆꯠꯂꯝꯃꯤ. ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯆꯠꯅꯕꯤ ꯅꯤꯌꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯑꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ. ꯑꯩꯕꯨ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯑꯃꯨꯛ ꯇꯧꯈꯤꯗ꯭ꯔꯥ? ꯑꯩ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ. ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯤ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯕꯨ ꯊꯥꯗꯣꯛꯄ ꯉꯝꯒꯗ꯭ꯔꯥ? ꯑꯩ ꯃꯥꯒꯤ ꯋꯥ ꯇꯥꯕ ꯌꯥꯗ꯭ꯔꯦ. ꯃꯥꯅ ꯉꯝꯗ꯭ꯔꯕꯁꯨ ꯑꯩ ꯏꯁꯥꯗꯤ ꯍꯤꯡꯍꯧꯗꯕ ꯌꯥꯗꯦ. ꯑꯩ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯕꯛ ꯑꯁꯦ ꯇꯧꯔꯔꯣꯏꯒꯦ. ꯑꯗꯨꯃꯛ ꯄꯨꯟꯁꯤ ꯑꯁꯦ ꯃꯥꯅ ꯃꯤꯔꯥꯏꯕꯤꯔꯕꯁꯨ ꯑꯗꯨꯃꯛ ꯀꯠꯊꯣꯛꯈ꯭ꯔꯒꯦ. ꯊꯝꯕꯥꯜ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯁꯥꯞ ꯑꯗꯨ ꯀꯥꯎꯊꯣꯛꯈꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯣꯠꯂꯕ ꯂꯤꯆꯠ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯨꯗ꯭ꯔꯦ. ꯇꯣꯟꯖꯥꯎꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯅꯔꯗꯨꯅ ꯁꯦꯡꯗꯣꯛꯂꯝꯃꯤ. ꯇꯣꯟꯖꯥꯎ, ꯉꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯁꯦ. ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯂꯥꯜꯂꯦ. ꯏꯄꯨꯔꯣꯏꯕ ꯂꯩꯅ ꯂꯩꯅ ꯑꯩꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯦ ꯇꯥꯏꯕꯪ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯅꯠꯇꯦ. ꯍꯧꯈꯤꯕ ꯃꯇꯝ ꯑꯁꯦ ꯑꯩꯅ ꯈꯟꯊꯔꯨꯗꯅ ꯇꯧꯈꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ. ꯊꯝꯕꯥꯜ, ꯑꯩꯁꯨ ꯇꯁꯦꯡꯅ ꯅꯪꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯦ. ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯗꯒꯤ ꯃꯤꯒꯤ ꯅꯨꯄꯤꯕꯨ ꯑꯩꯅ ꯃꯨꯟꯗꯨꯅ ꯑꯩꯒꯤ ꯑꯣꯏꯒꯦ ꯈꯜꯂꯨꯕ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯁꯦ ꯉꯁꯤꯗꯒꯤ ꯊꯥꯗꯣꯛꯂꯒꯦ. ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯈꯨꯟꯖꯥ ꯑꯃꯒꯨꯝꯅ ꯂꯩꯃꯤꯟꯅꯔꯁꯤ. ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯀꯥꯏꯅꯈ꯭ꯔꯦ. ꯅꯣꯡꯃꯗꯤ ꯊꯝꯕꯥꯜ ꯁꯨꯃꯥꯡꯗ ꯋꯥꯏ ꯇꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯕꯗꯒꯤ ꯇꯨꯈꯤꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯁꯥꯟꯇꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯤꯌꯥꯝꯕꯨ ꯀꯧꯔꯝꯃꯤ. ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯊꯝꯕꯥꯜꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯄꯨꯁꯤꯟꯕꯤꯔꯝꯃꯤ. ꯀꯝꯗꯧꯒꯅꯤ? ꯇꯣꯝꯕꯁꯨ ꯂꯩꯇꯦ. ꯁꯥꯟꯇꯤꯅ, ꯇꯣꯝꯕꯅ ꯃꯐꯝ ꯀꯔꯥꯏꯗ ꯂꯩ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ. ꯀꯔꯤꯅꯣ ꯇꯧꯒꯗꯣꯔꯤꯕꯁꯤꯕꯣ? ꯊꯝꯕꯥꯜꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯀꯅꯥꯅꯅꯣ ꯗꯥꯏꯇ ꯂꯧꯒꯗꯣꯔꯤꯕꯁꯤꯕꯣ? ꯊꯣꯏꯅ, ꯍꯧꯖꯤꯛꯀꯤꯗꯤ ꯊꯝꯕꯥꯜ ꯑꯁꯦ ꯅꯤꯡꯊꯤꯅ ꯁꯦꯟꯅꯔꯁꯦ. ꯑꯗꯨꯒ ꯍꯣꯔꯦꯟ ꯍꯦꯛꯇ ꯑꯩꯒꯤ ꯁꯃꯥꯒ ꯂꯣꯏꯅꯅ ꯇꯣꯝꯕꯕꯨ ꯊꯤꯕ ꯆꯠꯂꯨꯔꯒꯦ. ꯃꯥꯅ ꯊꯝꯕꯥꯜ ꯑꯁꯦ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯦ ꯈꯪꯅ ꯈꯪꯅ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯁꯅꯥꯅ, ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯇꯣꯝꯕꯁꯦ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯁꯣꯏꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯇꯥꯏ. ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯊꯝꯕꯥꯜꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯋꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯕ ꯇꯥꯏ. ꯀꯥꯟꯅꯗꯦ ꯁꯅꯥ, ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯆꯠꯁꯤ. ꯅꯨꯄꯤꯁꯤꯡꯕꯨ ꯎꯁꯤꯠꯇꯕ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯂꯦꯝꯅ ꯊꯥꯕ ꯌꯥꯗꯦ. ꯑꯁꯨꯝꯅ ꯁꯅꯥ ꯑꯃꯗꯤ ꯊꯣꯏ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯁꯍꯔꯗ ꯂꯥꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯇꯣꯝꯕꯕꯨ ꯍꯪꯗꯨꯅ ꯃꯊꯪ ꯃꯊꯪ ꯂꯥꯛꯄꯗ ꯇꯣꯝꯕꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ. ꯌꯨꯝ ꯑꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯊꯣꯏꯕꯤ ꯊꯣꯔꯛꯇꯨꯅ, ꯀꯅꯥ? ꯇꯣꯝꯕꯒꯤ ꯌꯨꯝ ꯅꯠꯇꯕ꯭ꯔꯣ ꯁꯤꯕꯣ? ꯃꯥꯅꯦ, ꯑꯩ ꯃꯥꯒꯤ ꯅꯨꯄꯤꯅꯤ. ꯌꯥꯅꯤ, ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ. ꯊꯣꯏꯕꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯁꯅꯥ ꯑꯃꯗꯤ ꯊꯣꯏ ꯌꯥꯝꯅ ꯉꯛꯂꯝꯃꯤ. ꯃꯈꯣꯏꯅ ꯈꯜꯂꯝꯕꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯦ. ꯇꯣꯝꯕ ꯊꯣꯔꯛꯂꯝꯃꯤ. ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ. ꯇꯣꯝꯕ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯅꯪꯒꯤ ꯅꯨꯄꯤꯅ ꯌꯨꯝꯗ ꯐꯤꯕꯝ ꯑꯃꯗ ꯂꯩꯍꯧꯔꯤ. ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤꯁꯤꯒ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ? ꯁꯅꯥꯅ, ꯍꯦ ꯅꯨꯄꯤ, ꯅꯪꯁꯨ ꯃꯤꯒꯤ ꯅꯨꯄꯥ ꯂꯩꯔꯕ ꯅꯨꯄꯤ ꯑꯁꯤꯗ ꯂꯨꯍꯣꯡꯂꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯅꯨꯄꯤ ꯑꯃꯒꯤ ꯂꯤꯆꯠꯂꯥ? ꯊꯣꯏꯕꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯇꯤ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯑꯗꯨ
ꯅꯣꯡꯈꯠꯂꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯇ ꯃꯤꯉꯣꯟꯗ ꯂꯥꯟꯖꯕ ꯍꯩꯖꯗꯕ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯀꯛꯉꯥꯎꯅꯔꯦ꯫ ꯇꯣꯝꯕ ꯄꯥꯈꯠꯅ "ꯏꯗꯣꯝꯆꯥꯁꯦ, ꯊꯝꯕꯥꯜ ꯀꯩꯗꯧꯔꯒꯦ?" "ꯇꯣꯝꯕ, ꯅꯪꯁꯦ ꯅꯨꯄꯤ ꯂꯩꯔꯕꯅꯤꯅꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨ ꯇꯧꯔꯤꯕ?" ꯊꯝꯕꯥꯜ ꯍꯧꯖꯤꯛ ꯌꯨꯝꯗ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯍꯧꯔꯤ꯫ ꯃꯍꯥꯛ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯁꯅꯥꯅ ꯑꯃꯨꯛ "ꯇꯣꯝꯕ, ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯇꯧꯔꯒꯅꯨ꯫ ꯍꯧꯖꯤꯛꯃꯛ ꯆꯠꯂꯁꯤ ꯈꯨꯜꯗ꯫ ꯊꯝꯕꯥꯜꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯐꯠꯇ꯭ꯔꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯄꯨꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯊꯝꯂꯝꯒꯦ ꯍꯥꯏꯕ꯭ꯔꯥ? ꯑꯗꯨꯕꯨ ꯅꯪꯗꯤ ꯈꯨꯟ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ." ꯇꯣꯝꯕ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯃꯨꯛ ꯊꯝꯕꯥꯜꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯊꯣꯏꯕꯤꯕꯨ ꯄꯨꯔꯒ ꯀꯔꯤ ꯊꯣꯛꯀꯅꯤ? ꯊꯣꯏꯕꯤ ꯇꯣꯝꯕꯗ ꯌꯦꯡꯂꯒ "ꯑꯩꯗꯤ ꯅꯣꯡꯃꯇꯁꯨ ꯑꯁꯨꯝꯅ ꯊꯣꯛꯂꯛꯀꯅꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯣꯛꯂꯔꯦ꯫ ꯐꯔꯦ, ꯄꯨꯝꯅꯃꯛ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯨꯗꯅ ꯈꯟꯊꯔꯨꯗꯅ ꯊꯥꯡꯖꯤꯜꯂꯨꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯐꯔꯦ, ꯑꯩ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯒꯦ꯫ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗꯁꯨ ꯂꯥꯛꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯆꯝꯂꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯊꯦꯝꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯈꯨꯗꯨꯝ ꯆꯟꯈꯤꯕꯅꯤ꯫ ꯑꯩ ꯅꯪꯕꯨ ꯋꯥꯔꯧꯏ꯫ ꯑꯩ ꯆꯠꯂꯒꯦ." ꯊꯣꯏꯕꯤꯗꯨ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯆꯦꯟꯈ꯭ꯔꯦ꯫ ꯇꯣꯝꯕꯁꯨ ꯈꯥꯝꯕꯗꯤ ꯉꯝꯍꯧꯗ꯫ "ꯑꯩꯅ ꯇꯧꯔꯤꯁꯦ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯇꯧꯔꯔꯣꯏ꯫ ꯑꯩ ꯊꯣꯏꯕꯤꯒꯤ ꯄꯥꯞꯁꯤꯃꯗꯤ ꯁꯣꯏꯗꯅ ꯄꯨꯔꯅꯤ." ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯇꯣꯝꯕ ꯂꯥꯛꯂꯕꯗ ꯃꯤꯌꯥꯝ ꯑꯗꯨ ꯍꯟꯅꯈ꯭ꯔꯦ꯫ ꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯗꯨꯅ "ꯊꯝꯕꯥꯜ, ꯃꯤꯠ ꯄꯥꯡꯉꯣ, ꯑꯩ ꯂꯥꯛꯑꯦ." ꯊꯝꯕꯥꯜ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯕꯨ ꯎꯕꯗ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ "ꯊꯝꯕꯥꯜ, ꯑꯩ ꯈꯪꯏ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯔꯣꯏꯒꯦ꯫ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯁꯦ ꯑꯩꯅ ꯀꯌꯥꯗ ꯂꯥꯏꯅ ꯈꯜꯂꯨꯕ꯫ ꯅꯨꯡꯉꯥꯏꯕ ꯊꯤꯔꯤꯉꯩ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯇꯥꯡꯂꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯃꯤꯔꯥꯏꯔꯨꯔꯦ꯫ ꯉꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯔꯣꯏ ꯊꯝꯕꯥꯜ꯫ ꯅꯪꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯅꯤ ꯑꯩꯅ ꯉꯥꯏꯔꯛꯂꯤꯕ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯁꯍꯔꯗ ꯆꯠꯂꯔꯣꯏ꯫ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯑꯣꯏꯅ ꯁꯨꯗꯨꯅ ꯂꯩꯒꯅꯤ꯫ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ꯫ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯊꯝꯕꯥꯜ." ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯍꯔꯥꯎꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯂꯕꯗ ꯇꯣꯝꯕ ꯆꯥꯛ ꯑꯗꯨ ꯊꯣꯡꯗꯨꯅ ꯆꯥꯛ ꯑꯗꯨ ꯊꯝꯕꯥꯜꯗ ꯅꯨꯡꯁꯤꯅ ꯏꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯈ꯭ꯔꯦ꯫ "ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯁꯦ ꯀꯔꯤ ꯃꯃꯤꯡ ꯊꯣꯟꯁꯤꯒꯦ?" "ꯃꯦꯔꯥꯊꯥꯗ ꯄꯣꯛꯄꯅꯤ꯫ ꯃꯦꯔꯥꯊꯥꯗ ꯍꯧꯕ ꯁꯅꯥꯔꯩꯒꯤ ꯐꯖꯔꯕ ꯃꯔꯛ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯃꯅꯤꯡ ꯇꯝꯅ ꯁꯥꯟꯅꯖꯕꯒꯨꯝ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯁꯅꯥꯔꯩ ꯍꯥꯏꯅ ꯊꯣꯜꯂꯁꯤ." ꯇꯣꯝꯕꯁꯨ ꯃꯆꯥꯅꯨꯄꯤ ꯌꯥꯎꯖꯔꯕꯗ ꯀꯌꯥꯗꯤ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯑꯗꯨꯃꯉꯥꯏ ꯃꯆꯥꯕꯨ ꯌꯦꯡꯖ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ꯫ ꯆꯍꯤ 3 ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯁꯅꯥꯔꯩꯁꯨ ꯆꯥꯎꯔꯛꯂꯤ꯫ "ꯏꯃꯥ, ꯇꯨ ꯄꯥꯕꯨꯡꯅ ꯂꯩꯕꯤꯔꯛꯄ ꯐꯤꯖꯣꯜ ꯑꯁꯦ ꯐꯖꯕ꯭ꯔꯥ?" "ꯐꯖꯩ꯫ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯦꯗ ꯏꯆꯥꯗ ꯁꯦꯠꯄꯗ." "ꯏꯃꯥ, ꯍꯟꯗꯛꯇꯤ ꯀꯨꯝꯍꯩꯒꯤ ꯖꯒꯣꯏ ꯁꯥꯕꯗꯣ ꯑꯩꯁꯨ ꯌꯥꯎꯒꯦꯀꯣ? ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯌꯥꯎꯅꯤ ꯍꯥꯏ." ꯇꯣꯝꯕꯅ "ꯌꯥꯎ, ꯌꯥꯎꯒꯗꯕꯅꯤ꯫ ꯍꯣꯏ, ꯌꯥꯎ꯫ ꯏꯃꯥꯅꯅꯦ ꯆꯥꯛ ꯂꯣꯏꯔꯦ꯫ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ꯫ ꯏꯃꯥ ꯆꯥꯛ ꯊꯤꯔꯛꯂꯒꯦ." ꯊꯝꯕꯥꯜ ꯆꯥꯛꯇꯨ ꯊꯤꯔꯒ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯀꯨꯝꯍꯩ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯆꯥꯅꯨꯄꯤꯅ ꯊꯦꯛꯅ ꯅꯧꯅ ꯖꯒꯣꯏ ꯁꯥꯕꯗꯨ ꯎꯕꯗ ꯇꯣꯝꯕ ꯑꯃꯗꯤ ꯊꯝꯕꯥꯜ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤꯅ ꯀꯨꯝꯍꯩ ꯑꯗꯨꯗ ꯄꯨꯟꯅ ꯂꯣꯟꯅ ꯌꯦꯡꯅ ꯖꯒꯣꯏ ꯁꯥꯃꯤꯟꯅꯈꯤꯕ ꯑꯗꯨ ꯃꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯀꯨꯝꯍꯩ ꯑꯗꯨ ꯍꯔꯥꯎ ꯂꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯍꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯉꯁꯤꯗꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯣꯟꯊꯩ꯫ ꯃꯪ ꯍꯥꯟꯅꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯊꯝꯕꯥꯜ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯇꯣꯝꯕꯅ ꯑꯌꯨꯛꯀꯤ ꯆꯥꯛꯂꯦꯟ ꯑꯗꯨ ꯊꯣꯡꯂꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯃꯉꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯁꯅꯥꯔꯩꯅ ꯁꯨꯃꯥꯡꯗ ꯁꯥꯟꯅꯔꯤ꯫ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯝꯕꯥꯜ ꯄꯥꯈꯠꯅ "ꯏꯕꯦꯝꯃ, ꯁꯅꯥꯔꯩ, ꯂꯥꯛꯑꯣ ꯊꯨꯅ ꯆꯪꯉꯣ꯫ ꯅꯣꯡꯁꯦ ꯇꯥꯔꯛꯀꯗꯧꯔꯦ." "ꯏꯃꯥ, ꯀꯩꯁꯨ ꯇꯥꯔꯛꯑꯣꯏꯌꯦ, ꯉꯥꯏꯍꯥꯛ ꯁꯤꯠꯄꯅꯦ." ꯍꯟꯗꯛꯇꯤ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯂꯩꯆꯤꯟꯁꯤꯡ ꯑꯗꯨꯁꯨ ꯑꯃꯨꯕ ꯃꯆꯨꯗ ꯑꯣꯟꯈ꯭ꯔꯦ꯫
ꯊꯝꯕꯥꯜ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯃꯒꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯒ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯑꯇꯤꯌꯥ ꯊꯛꯇꯒꯤ ꯃꯉꯥꯜ ꯑꯃꯈꯛ ꯁꯅꯥꯔꯩꯒꯤ ꯃꯁꯥꯗ ꯉꯥꯜꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯁꯅꯥꯔꯩ ꯃꯁꯥꯗꯨ ꯊꯦꯛꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯍꯥꯏꯊꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯍꯦꯛ ꯍꯥꯏꯊꯈꯤꯕꯒ ꯈꯪꯍꯧꯗꯅ ꯃꯨꯔꯝꯕ ꯂꯩꯆꯤꯟꯁꯤꯡ ꯑꯗꯨꯁꯨ ꯑꯉꯧꯕ ꯃꯆꯨꯗ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯅꯤꯡꯕ ꯀꯥꯏꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ "ꯏꯃꯥꯒꯤ ꯕꯦꯝꯃ, ꯁꯅꯥꯔꯩ, ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯤꯕꯁꯤꯕꯣ?" ꯇꯣꯝꯕꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯕꯗ, "ꯏꯄꯥꯒꯤ ꯕꯦꯝꯃ, ꯁꯦ ꯍꯧꯒꯠꯂꯣ, ꯅꯪ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯃꯥꯅ ꯁꯅꯥ ꯂꯨꯄꯥ ꯁꯦꯜꯇꯕꯨ ꯃꯤꯍꯧꯔꯨꯕꯅ ꯉꯁꯤꯗꯤ ꯑꯄꯣꯛꯄ ꯏꯆꯥꯒ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯇꯣ ꯄꯤꯔꯔꯦ꯫ ꯏꯃꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯁꯅꯥꯔꯩ, ꯅꯪ ꯑꯃꯨꯛꯇ ꯍꯜꯂꯛꯈꯣ, ꯏꯃꯥꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇ ꯌꯦꯡꯂꯛꯈꯣ, ꯏꯃꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ"꯫